Drug trafficking thingnaba amadi border threat hangnaba Myanmar delegate Indian counterpart Singh Wari Sanakhre. Hauzik hengalakliba cross-border drug trafficking asi thingnaba amadi matam kuina thinduna thamliba Indo-Myanmar border asi resume dawnaba Myanmar delegate Chukunga loinana Indian counterpart ke officials singa regional border cooperation meeting pangthokre. Ngarang ayupung tara tarakpa adwaida Indo-Myanmar friendship bridge hangdoklaba matung more da leiba manga suba Assam Rifles amasung more police commando yauna oklaba matung Assam Rifles ki kangbuna Myanmar gi delegation sing adu helipad forward thillaba matung pung taranithoi minute tara taba matamda more dagi helicopter na Imphal lomda pukhibani tungda ICAR South Televak ani ki military sing gi oiba mifam ama pangthoki Mifam aduda Indo-Myanmar border da chathariba illegal drug ki business Myanmar gi miyoy kaya India da sangsilapagi matang amadi border gate hangbagi matang da khanaki haina aikoi gi paumina phongba pau amana hairi